ꯊꯥꯁꯤꯒꯤ ꯇꯔꯥꯅꯤꯊꯣꯏꯗ ꯇꯠꯕꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯑꯦꯄꯦꯛꯁ ꯀꯝꯄꯦꯅꯤꯒꯤ ꯃꯤꯇꯩ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯑꯄꯟꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯠꯕꯨꯡ ꯚꯤꯂꯦꯖꯀꯤ ꯃꯤꯑꯣꯏ ꯅꯠꯇꯦ ꯑꯃꯗꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯀꯨꯀꯤ ꯏꯟꯄꯤ ꯖꯤꯔꯤꯕꯥꯝ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯅꯣꯅꯦ ꯖꯦꯇꯤꯑꯦꯟꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯩꯖꯊꯥꯡꯈꯣꯡꯁꯥꯏꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ngasi paugi mifam aduda kuki inpi jiribam tamenglong none JTN gi president jangminthang singsan general secretary saizathang khongsai muktakhal gi village chief sai david kuki inpi women wing gi chairperson boysi amadi faitol village chief ki loinabi lamling su sarukyakhi mahakna hai tha sigi tang tara humdoida kuki inpi JTN na Jingnaba Miyoi Singh Phadaga 39 Assam Rifles Kadamtala SP Jiribam Aduga Jiribam Peace Committee ga punna pangthokiba meeting amada puthokhiba Miyoi Singh adu thodok aduda chenaba Miyoi Singh oiramdre Masigi dama kuki inpi JTN asu nuaitaba phongdokhi Jiribam district asida hozik fawba ingna chikna lehaliba CSO public amadi mite ichen enau singge luchingba singge mamangda kuki community Jiribam amasung Tamenglong nasu ingna chikna mahausa gumna lehanana ba hotnage amadi National Highway 37 da chathok chasin tauriba miyoi amadi gari singda apanba pihandana ba hotnazage haina phongdorakli Loinana National Highway 37 ge Faitol-dagi Kaimai Fawgi manungda khundariba kuki singna asigumba thodok asi makhatana thokhandanaba village authority youth club women society na chingba miyoi singda October 19 fawbagi mamangda awareness amadi special campaign pangthoklagani Loinana masigi mapum oiba thodang kuki NP JDN na loduna lamdamasida tangdu leitana lehanana ba hotnagani haike Mamada Apex Company gi ichininaw Meitei driver da apan ba amadi kiba tong kaya tokhiba aduda chenaba mioi sing adu tatbung gi nataba amadi masak khangnaba mioi ama oiba maram nam ngasi asida mamanggi mifam that 13 October 2023 da ikhoi kuki in PZT and mioi chingnaba haraga Purega 39 Assam Rifle Kadamtala SP Jiribam aduga Jiribam Peace Committee meeting da puthok khibadu oiramdre masida ekhoi kuki inpi JTN su pen khide